Nushirava viewers-singbu ahanbamaktada Elizabeth Ilangbamna mayambu taramna okchavaga loinana ikoknona khurumjari. Ngasisu mayamgidamakta yamna nungairava movie Hatchet ki anisuba saruk puduna lakchare. Kanagumbana ahanba saruk yengbidriva leiragadi description da link pizari. Link asida changbiduna mayamna yengbiyu haina haijari. Maramdi ahanba saruk yengdriba miyoi singna anisuba saruk asi khakte yenglabadi mayamna pap tavada waba haibadu oigani. Maram asina mayamna part 1 busu yengbiyu haina haijari. Hatchet ki anisuba saruk asi explain tawjarakpa matamda soikhiba lankhiba yauragasu mayamna ngakpiyu haina haijari. Adudi mayam part 2 asi kari kamdawbano haibadu mayam punna yengminarasi. Movie asi haurakpada part 1 da loisingkhiba scene adudagi hauna ulai. Crowley na Marybeth pu farami adubu Marybeth na Crowley gi mamit aduda magi khusasing aduna thinjinduna Crowley adu ising manungda tashinki. Madugi khudong chaba adu lauraga Marybeth adu iroiduna nathorakhi. Mahak sum lakpada Jack kauba nupa amaga mahaka thengnarami. Asumna Jack na mahak pukan biduna magi mayumda pubirakhi. Jack hairiba nupa asi makoina swam trip chatpada thingkhiba miyoi adubu oirami. Marybeth amadi Jack wari sanarami. Marybeth na hai Crowley na miyoi khuding hatnaba hotnari. Aduga mahaknasu Marybeth pasu hatnaba tawrakli. Maduda Jack nasu haiki. Mahakna trip adu chattanavani haina kannadi haikivani adubu kana amatanadi tabiba kauba laikhide haina haiki. Marybeth na mana laklibadu trip adu yauba lakpa nate adubu magi mapa amadi mabung thiva lakpani haina haiki. Maduda Jack na Marybeth ki mamingsu hanglami. Marybeth na mahak ki maming Marybeth Denston kawi haina haiki. Madudagi Jack na khangki madudi Marybeth asi Samun Denston gi machanupi ni haibasi. Madu khanglaba matungda Jack na Marybeth pu chatkhinaba yamna sauna haiki. Jack na tawriba mawong adu Marybeth na ubada yamna ngaklami. Jack na su makataraduna hai nangna maram khudingma khangninglabadi rap jongbi gi manakta chatlaga hangluso haina haiki. Jack nongmai puthokduna tawrakpa mawong aduda Marybeth adu kuina leiba ngamlaktraduna mahak thokhirami. Adubu Jack na Marybeth na thokhivaga ngaihak leiraga mapanda karigumba langbagi makhol khara taraklami. Madudagi Jack adu nongmai paiduna alert oina laikhi. Mahakna chingnaba amaga loinana mamai adu leithorakpada Crowley adu magi imungi manungda leiramki. Crowley na Jack ki mabuk adu makhutna thingjinduna mahaki intestine sing adu lokthokhi aduga intestine amana Jack ki mangakta kanna laksinduna mangakthadatkhi. Marybeth su mafam adu thadoktuna rape zombie gi manakta chatlami. Rape zombie gi manak yaurabada Marybeth na thong thinduna maga unanava hotnarami. Adubu zombie na tadabida mathang amuk hanna lau hairamlaga thong adu thinge tawrami. Adubu Marybeth na mahakna laklibadu Jack na tharakpani haina hairami. Hiram kharada discussion tawnava lakpani haina haivadagi zombie aduna Marybeth adu mahaki yum aduda changhalami. Makhoi ani wari sanarami. Marybeth na makhoida thokiba thogdoksing adu tamlami. Adubu zombie aduna boat adugi driver adu kanano haina hanglami. Maduda Marybeth na hai driver adusu Crowley na hatkre haina hairami. Maduda zombie aduna boat adu magini haina hairami. Mahakna adugumba tour adu secret oina sinba tour ni. Tour adusu Sean na request tongwanbadagi chatkiba tour ni su haiki. Maduda Marybeth na magi mapagi maming haiduna Crowley gi maramda kari khangba lei haina hanglubada rap zombie aduna Marybeth ta wari liba haurakhi. Mahangna piklingai gi matamda Crowley gi mapa adu magi nupi ga leiminarami. Adubu mahaki nupi adu stomach cancer leibana mahak tapna siba miyoi haibadu oirami. Maduda nurse amasu magi nupi adugi checkup adum laklami. Nurse aduga Crowley gi mapa Thomas ka thamoi gi mari thamba haurakhi. Nongma Thomas amadi nurse aduna Thomas ki nupi adu shiraboi khalladuna makhoi ani adu punsigi leiminaba haina leplami.
ꯑꯗꯨꯕꯨ ꯊꯣꯃꯥꯁꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯁꯥꯔꯞ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯕ ꯅꯨꯃꯤꯠꯇ ꯃꯃꯥ ꯑꯗꯨꯁꯨ ꯁꯤꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯀ꯭ꯔꯣꯂꯤꯕꯨ ꯄꯣꯛꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯀ꯭ꯔꯣꯂꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯦꯂꯣꯋꯤꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯉꯥꯡ ꯑꯍꯨꯝꯅ ꯀ꯭ꯔꯦꯀꯔ ꯍꯨꯟꯖꯤꯟꯗꯨꯅ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯀ꯭ꯔꯣꯂꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯔꯣꯂꯤꯗ ꯑꯣꯏꯅ ꯁꯣꯛꯈꯤ꯫ ꯊꯣꯃꯥꯁꯁꯨ ꯆꯍꯤ 10 ꯂꯩꯔꯝꯂꯒ ꯃꯍꯥꯛꯁꯨ ꯁꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯔꯣꯂꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯤꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯐꯣꯔꯦꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯍꯥꯠꯄ ꯍꯧꯈꯤ꯫ ꯃꯗꯨꯗ ꯃꯦꯔꯤꯚꯦꯠꯅ ꯍꯪꯈꯤ, ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯀ꯭ꯔꯣꯂꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯔꯤꯞ ꯖꯣꯝꯕꯤꯅ ꯍꯥꯏꯈꯤ, ꯍꯦꯂꯣꯋꯤꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯃꯦꯔꯤꯚꯦꯠꯀꯤ ꯃꯄꯥꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯦꯔꯤꯚꯦꯠꯅ ꯖꯣꯝꯕꯤꯗ ꯍꯥꯏ, ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯖꯣꯝꯕꯤ ꯑꯗꯨꯅ ꯃꯦꯔꯤꯚꯦꯠꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯕꯨ ꯂꯧꯕ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯕꯅꯤ ꯍꯥꯏꯕꯗꯨ ꯎꯔꯕꯗ ꯃꯍꯥꯛꯅ ꯃꯦꯔꯤꯚꯦꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯦꯔꯤꯚꯦꯠꯅ ꯄꯣꯂꯤꯁ ꯄꯟꯗꯨꯅ ꯔꯦꯞ ꯖꯣꯝꯕꯤ ꯑꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯝꯕꯤ ꯑꯗꯨ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏ, ꯃꯦꯔꯤꯚꯦꯠꯀꯤ ꯑꯪꯀꯜ ꯑꯗꯨꯁꯨ ꯌꯥꯍꯣꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯤꯚꯦꯠꯅꯁꯨ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯝꯕꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯀꯧꯗꯨꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯥꯗꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯦꯔꯤꯚꯦꯠꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯍꯥꯏ, ꯀ꯭ꯔꯣꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯇꯣꯛꯉꯥꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯣꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯌꯥꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯚꯦꯠꯅꯗꯤ ꯑꯃꯨꯛꯇꯪ ꯁ꯭ꯋꯥꯝ ꯇꯨꯔ ꯑꯗꯨ ꯆꯠꯂꯨꯈꯤꯁꯤ, ꯑꯗꯨꯒ ꯄꯣꯂꯤꯁꯇ ꯇꯥꯛꯂꯕꯁꯨ ꯇꯥꯛꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯃꯕꯥꯅꯤ ꯇꯨꯔꯒꯤꯗꯃꯛꯇ ꯔꯦꯞ ꯖꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯦꯞ ꯖꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯤꯝ ꯑꯣꯏꯒꯗꯧꯔꯤꯕ ꯍꯟꯇꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯇꯨꯔ ꯑꯁꯤ ꯃꯥꯒꯤ ꯕꯣꯠ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯅ ꯔꯤꯋꯥꯔꯗ ꯑꯣꯏꯅꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯀ꯭ꯔꯣꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤ ꯑꯌꯥꯝꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯇ꯭ꯔꯦꯟ ꯀꯧꯕ ꯌꯥꯝꯅ ꯁꯥꯗꯥꯟꯕ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯝꯕꯤꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯂꯦꯞꯈꯤ꯫ ꯖꯣꯝꯕꯤꯅꯁꯨ ꯂꯥꯎꯊꯣꯛꯈꯤ, ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯕꯣꯠ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯅ $500 ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯒ ꯀ꯭ꯔꯣꯂꯤꯕꯨꯁꯨ ꯐꯥꯕ ꯉꯝꯂꯕꯗꯤ $5,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀ꯭ꯔꯣꯂꯤꯅ ꯂꯩꯔꯤꯕ ꯐꯣꯔꯦꯁ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯐꯣꯔꯦꯁ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯅ ꯃꯇꯝ ꯁꯦꯚ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯕꯣꯠ ꯑꯗꯨ ꯊꯤꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯔꯤꯚꯦꯠ, ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯝꯕꯤ ꯑꯃꯗꯤ ꯖꯁꯇꯤꯟꯅ ꯀ꯭ꯔꯣꯂꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯍꯟꯇꯔ ꯑꯅꯤꯅ ꯑꯦꯂꯤꯒꯦꯇꯔꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ, ꯀ꯭ꯔꯣꯂꯤ ꯍꯥꯏꯔꯤꯕꯁꯤ ꯋꯥꯔꯤ ꯈꯛꯇꯃꯛ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯦꯂꯤꯒꯦꯇꯔ ꯐꯥꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀ꯭ꯔꯣꯂꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯈꯣꯏꯗ ꯄ꯭ꯔꯦꯡ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯍꯥꯕꯨꯡ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯍꯠꯆꯦꯠꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫
ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯅ ꯇꯣꯡꯉꯛꯄ ꯕꯣꯠ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯅ ꯇꯥꯟꯅꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯣꯠꯀꯤ ꯃꯣꯇꯣꯔꯒꯤ ꯐꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯖꯣꯝꯕꯤꯅ ꯖꯁꯇꯤꯟꯗ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯣꯂꯤꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯦꯂꯣꯋꯤꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯦꯔꯤꯚꯦꯠꯀꯤ ꯃꯄꯥꯒ ꯃꯥꯒꯤ ꯑꯪꯀꯜ ꯑꯃꯗꯤ ꯇ꯭ꯔꯦꯟꯒꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯔꯤꯚꯦꯠꯀꯤ ꯃꯄꯥꯗꯤ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯠꯇ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯑꯪꯀꯜ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯀ꯭ꯔꯣꯂꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯠꯈ꯭ꯔꯕꯗꯤ ꯀ꯭ꯔꯣꯂꯤꯅ ꯃꯈꯥ ꯇꯥꯅ ꯃꯤ ꯍꯥꯠꯂꯔꯣꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯋꯥꯝ ꯇꯨꯔ ꯑꯗꯨꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯨꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯔꯤꯚꯦꯠꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯂꯦꯇꯦꯟ ꯑꯃꯗꯤ ꯑꯦꯚꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯦꯇꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯀ꯭ꯔꯣꯂꯤꯅ ꯃꯀꯣꯛꯇ ꯍꯦꯆꯦꯠꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯦꯚꯔꯤꯁꯨ ꯀ꯭ꯔꯣꯂꯤꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯑꯦꯚꯔꯤꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯟꯇꯔ ꯖꯣꯟ ꯑꯃꯗꯤ ꯕꯔꯅꯟꯅ ꯍꯕꯨꯡ ꯑꯃꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯕꯨꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯆꯦꯟꯁꯣ ꯑꯃꯒ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯇꯪꯈꯥꯏ ꯈꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯎꯕꯗꯨ ꯇꯥꯔꯕꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯖꯁꯇꯤꯟ ꯑꯃꯗꯤ ꯃꯦꯔꯤꯚꯦꯠ ꯔꯨꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯁꯇꯤꯟꯅ ꯖꯣꯝꯕꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯔꯤꯚꯦꯠꯅ ꯃꯥꯒꯤ ꯑꯪꯀꯜ ꯑꯗꯨ ꯀꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯖꯁꯇꯤꯟꯅ ꯃꯦꯔꯤꯚꯦꯠꯅ ꯆꯠꯈꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯆꯤꯌꯔ ꯑꯃꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯣꯂꯤ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯀ꯭ꯔꯣꯂꯤꯒꯤ ꯆꯦꯟꯁꯣ ꯑꯗꯨꯅ ꯖꯁꯇꯤꯟ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯇꯦꯟ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯇ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯀ꯭ꯔꯣꯂꯤꯒ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯇ꯭ꯔꯦꯟꯅ ꯌꯥꯝꯅ ꯊꯤꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯇ꯭ꯔꯦꯟꯅ ꯆꯣꯄꯔ ꯑꯃꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩꯗ ꯀ꯭ꯔꯣꯂꯤꯅ ꯇ꯭ꯔꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯨꯗꯦꯛꯈꯤ꯫ ꯀ꯭ꯔꯣꯂꯤꯅ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯇꯦꯕꯜ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯊꯤꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯥꯗꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯣꯝꯕꯤꯅ ꯃꯦꯔꯤꯚꯦꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯀ꯭ꯔꯣꯂꯤꯅ ꯃꯥꯒꯤ ꯑꯪꯀꯜ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯖꯣꯝꯕꯤꯅ ꯃꯗꯨ ꯎꯔꯕꯗ ꯀ꯭ꯔꯣꯂꯤꯒꯤ ꯔꯤꯚꯦꯟꯖ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯦꯔꯤꯚꯦꯠꯇ ꯖꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯚꯦꯠꯅ ꯀ꯭ꯔꯣꯂꯤꯅ ꯍꯥꯠꯈꯤꯕ ꯑꯪꯀꯜ ꯑꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯪꯀꯜ ꯅꯠꯇꯦ, ꯃꯥꯒꯤ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯪꯀꯜ ꯑꯗꯨꯗꯤ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯣꯝꯕꯤꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯥꯒꯤ ꯍꯠꯆꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯖꯣꯝꯕꯤ ꯑꯗꯨ ꯍꯠꯆꯦꯠꯅ ꯌꯥꯟꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅꯁꯨ ꯖꯣꯝꯕꯤꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯔꯤꯚꯦꯠꯅ ꯀ꯭ꯔꯣꯂꯤꯒꯤ ꯍꯠꯆꯦꯠ ꯑꯗꯨꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯌꯥꯟꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯥꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯂꯦꯡꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯔꯤꯚꯦꯠꯅ ꯖꯣꯝꯕꯤꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯔꯨꯔꯒ ꯀ꯭ꯔꯣꯂꯤꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯦꯡꯂꯝꯃꯤ꯫ ꯀ꯭ꯔꯣꯂꯤ ꯑꯁꯤ ꯀꯔꯝꯅ ꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯄꯥꯔꯠꯁꯤꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯠ 2 ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫